ꯑꯣꯏꯔꯦ ꯁꯥꯟꯇꯤ ꯑꯣꯏꯔꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯥꯟꯇꯤꯅꯣ ꯀꯨꯀꯤꯁꯤꯡꯅ ꯀꯥꯞꯅꯤꯡꯕ ꯃꯇꯝꯗ ꯀꯥꯞꯄ ꯍꯥꯅꯤꯡꯕ ꯃꯇꯝꯗ ꯍꯥꯞꯄ ꯐꯥꯅꯤꯡꯕ ꯃꯇꯝꯗ ꯐꯥꯕ ꯑꯩꯈꯣꯏ ꯇꯩꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤꯕꯨ ꯃꯩꯇꯩ ꯍꯥꯏꯕꯁꯤꯡꯁꯦ ꯇꯨꯝꯍꯜꯂꯒꯦ ꯍꯥꯏꯔꯕ ꯇꯣꯔꯕꯨꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯏꯝꯐꯥꯜ ꯏꯁꯀꯤ ꯅ꯭ꯌꯨ ꯆꯦꯀꯣꯟꯗ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅ꯭ꯌꯨ ꯆꯦꯀꯣꯟꯒꯤ ꯑꯦꯔꯤꯌꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ IDP ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯈꯪꯍꯧꯗꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯕ ꯍꯧꯈꯤꯕꯅꯤ ꯂꯝꯕꯤ ꯊꯤꯡꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯅꯨꯡ ꯃꯃꯥꯡꯔꯣꯝꯗ ꯂꯥꯛꯀꯗꯕ ꯍꯇꯥ ꯆꯠꯈꯤꯒꯗꯕ ꯑꯃꯗꯤ ꯄꯣꯔꯣꯝꯄꯥꯠ ꯌꯧꯈꯤꯒꯗꯕ ꯂꯝꯕꯤꯁꯤꯡꯗ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯂꯤ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯐꯥꯎꯕ ꯆꯠꯄ ꯊꯤꯡꯂꯤ ꯂꯝꯕꯤ ꯊꯤꯡꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯅ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ IDP ꯁꯤꯡꯕꯨ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯆꯪꯍꯜꯂꯕ ꯃꯇꯨꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯆꯤꯡꯅꯕ ꯄꯣꯛꯏ ꯀꯨꯀꯤꯁꯤꯡꯅ ꯐꯣꯡꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯂꯕ ꯐꯥꯎꯕ ꯐꯥꯒꯠꯄ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯂꯛꯂꯤ ꯁꯥꯟꯇꯤ ꯑꯣꯏꯔꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯥꯟꯇꯤꯅꯣ ꯀꯨꯀꯤꯁꯤꯡꯅ ꯀꯥꯞꯅꯤꯡꯕ ꯃꯇꯝꯗ ꯀꯥꯞꯄ ꯍꯥꯅꯤꯡꯕ ꯃꯇꯝꯗ ꯍꯥꯞꯄ ꯐꯥꯅꯤꯡꯕ ꯃꯇꯝꯗ ꯐꯥꯕ ꯑꯩꯈꯣꯏ ꯇꯩꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤꯕꯨ ꯃꯩꯇꯩ ꯍꯥꯏꯕꯁꯤꯡꯁꯦ ꯇꯨꯝꯍꯜꯂꯒꯦ ꯍꯥꯏꯔꯕ ꯍꯥꯠꯂꯒꯦ ꯍꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯅꯕ ꯀꯅꯥꯝꯇ ꯃꯄꯤ ꯃꯄꯥ ꯂꯩꯇ꯭ꯔꯕ꯭ꯔꯕ ꯍꯧꯖꯤꯛ ꯃꯄꯤ ꯃꯄꯥꯁꯤꯡꯒ ꯊꯣꯛꯄꯤꯔꯛꯑꯣ ꯏꯆꯥꯁꯤꯡ ꯈꯨꯠꯂꯥꯏ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯁꯤꯟꯅꯕꯤꯔꯛꯑꯣ ꯃꯃꯥ ꯑꯩꯈꯣꯏꯁꯨꯅꯦ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯁꯤꯟꯅꯗ꯭ꯔꯤꯐꯥꯎ ꯏꯆꯥꯁꯤꯡ ꯑꯩꯈꯣꯏꯒ ꯄꯨꯂꯞ ꯁꯤꯃꯤꯟꯅꯔꯅꯤ ꯑꯩꯈꯣꯏꯁꯦ ꯉꯁꯤꯗꯒꯤ ꯍꯧꯔꯒꯅꯦ ꯂꯦꯞꯇꯅꯅꯦ ꯊꯦꯡꯅꯔꯁꯤ ꯑꯩꯈꯣꯏ ꯃꯔꯝꯗꯤ ꯃꯣꯏꯅ ꯁꯧꯖꯧꯅ ꯇꯧꯔꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯍꯟꯕ ꯂꯩꯔꯔꯣꯏ ꯃꯣꯏꯅ ꯍꯦꯛ ꯂꯦꯞꯄꯛꯇ꯭ꯔꯤꯒꯩ ꯃꯣꯏ ꯀꯨꯀꯤꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯃꯌꯥꯝꯁꯦ ꯄꯤꯗ꯭ꯔꯤꯒꯩ ꯐꯥꯗ꯭ꯔꯤꯒꯩꯅꯦ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯇꯧꯕꯤꯅꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯃꯩꯇꯩꯗꯅ ꯌꯥꯗꯦ ꯁꯨꯝ ꯐꯥꯖꯟ ꯄꯨꯟꯖꯟꯕ ꯀꯨꯟ ꯉꯥꯛꯄ ꯏꯆꯥꯁꯤꯡꯒꯤ ꯈꯨꯠꯂꯥꯏꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥꯛꯄꯤꯕ ꯃꯌꯥꯝꯁꯤꯒꯤ ꯈꯨꯠꯂꯥꯏꯁꯨ ꯃꯣꯏꯅ ꯂꯣꯏ ꯐꯥꯖꯟꯕꯤꯒꯦ ꯍꯧꯖꯤꯛ ꯏꯆꯥꯁꯤꯡꯒꯤ ꯈꯨꯠꯂꯥꯏꯗꯨ ꯂꯧꯁꯟꯕ ꯈꯨꯠꯂꯥꯏꯗꯣ ꯁꯤꯟꯅꯕꯤꯔꯛꯑꯣ ꯃꯔꯝꯗꯤ ꯀꯨꯀꯤꯒꯤꯗꯤ ꯐꯥꯗꯕꯅꯤꯅ ꯁꯤꯟꯅꯕꯤꯔꯛꯑꯣ